Arambai News Guwahati da mitilon gi pau tabiriba singbu ihan handu maktada chingangbam Susitra Ranina kurumjari. Hojik pungbam asi fawbagi oina maruiba samlaba pau khara lominarase. Assam lengakna status sigi college taret university status ta upgrade tawgani lauthokre. Nongpok thangba India da Assambu educational hub oihanabagi pandam da changsilakliba khongjang asida college taret university status ta upgrade tawragani haina Assam lengakna lauthokibani. College sing adudi Jorhat da JV College, Lakhimpur da North Lakhimpur College, Nagaon da Nagaon College, Sibsagar da Sibsagar College, Silchar da Gurucharan College, amadi Bongaigaon da Bongaigaon College ne. Dubu Handy Girls College Guwahati di University status phangba yamnamak wagani hainasu CM na makata ke. Maramdi Assam lengakna status sida college upgrade tawnabagi damak anauba bill ama semnanabagi kanna hotnari haike. Manipuri Kanbalup Makalna Sinduna Lakhimpur as Yogi Kuthangda Election Commission of India da memorandum ama ngarang pishin kre. Lakhimpur Khumanda Laiba Ibudou Thongnang Lampakdagi Horaga Chatkiba Wakat Khongjang asida Lakhimpur constituency ki manung chanalariba mitei amadi mitei pangal lising mari mukna saruk yake. Khongcharaduna SDO Sudip Nath ki khutta Assam ki draft delimitation da Lakhimpur constituency asi machet khaidokhibabu yaningdaba phongtokhe. Memorandum adu damaroina palibase Lakhimpur asi hanagi leijaramba moongduda adumak laihanbiu haibasini. We oppose delimitation, no politics on delimitation, Lakhimpur Kendra Kaivayaroi, Haibana Chingba Iba, placard sing Paiduna, Micham Miyamna Kolaukya Lauki. Khongchadasida Makalgi Chairman R.K. Sanahal, Convener Seram Herazid, MDC Chairperson Mutumrina, Yumnam Nadia Chan, Yumnam Nabgisorna Chingba, Saknarba Myoikyana, Marik Jumbo Wafum Kya Thamki. Wakat Khongchat asida L. Robindro, P.H. Manidhon, L. Champalal, Asangbam Shopan, Beni Mishra, Jubeda Begum, Amadi, Thangjam, Brozena Chingbasu, Saruk Yaki. Hauzik Manipur ki pauda. Imphal West amadi Kangpokpi district anigi lonaba singda kadangbanda kuki militant singna kapshilakpadagi khul ngakpa volunteer ama ngarang laikhitre. July mapan amadi taragi lonaba numidang anganbadagi hauna singda kangchup geljanglomdagi lakpa khulai matik chana pairaba kuki militant singna kadangbanda mitei khul ngaknanaba lairiba volunteer khunja singda nongmai kapshilakpadagi volunteer sing amdi state force sing yauna ahingi athengba fawba nongmai kapnaki matam khara lepluba matung ngarang ayuk chorakna pung 9:30 tabadagi amuka singda kadangbanda kuki militant singna nongmai round kya kapsilaki maduda saikhom subon jahi kurmapan uripok achom lekaidagi naha asi lekhidre kuki militant singi maikaidagi su mishimina thoklamgani haina thajanari Laikhidraba Subongi imungi miyoi singna phongdorakhibagi matungina mahak numidang singdada leiba mamanabagi mayumda chatkibane maki apokpa mapa ex army na machada paliba nongmai maru adu yenglaga LMG gi maruni masidi Central Paramilitary Force khaktada issue tawbani hairakhe maramasina maki machanupa si Assam Rifles ki nongmaina kaptuna hatpani jingnei hairakre Nagalamromda Mak Laikidre Haiba Pau Tabadagi Uripok Maikaitaki Masing Yamba Miam Toraktuna Lambi Thingduna Kongjang Changshin Ki Dukan Sing Thong Lona Ki Amadi Chief Minister Amadi Governor Tamna Memorandum Piba Laki Adubu Uripok Machinda Police na Barricade Khaduna Athingba Thamkibadagi Mayam Maraktagi Nupi Tarani Thoirong Khangatlaga Chief Minister Amadi Governor ga Unahanki Kwairamban Kaithel Lonchilakpaga Loinana Dukan sing su thonglo nakhi amadi ehenba security force thomjilaktuna micham miyam irang thoktanaba ngaksen khi ngarang nungthil pung 3 rom tabada Bisnupur district ki manung channa khoizuman tabi dagi khazitang chalaga leiba pandam tabi mitegi khul ngangliba singda kuki militant singna pipe bomb kapsinaba hotnabada soibadagi matomta pokhaijaduna kuki militant kaya asoga panangkhre haire ningthokaba numiki numidang Imphal East ki yangang pokpi police station gi manung channa sabung khot maning lekai dasu kuki militant singna nomai kapsilakhe khungangliba volunteer singna su handuna kapadagi manak nakpa chingda chenkhatkhi haire
ngarang Churachandpur laiba Axis Bank New Bazaar branch tagi kuki khulai paiba singna achoba selfam ama lut tawkhre habagi paw lakle pawgi likhunamagi matungina lut tawkhriba si selfam oina chorakna lupa crore ama dasmik ani mukni amadi sana lupa kyasu yauki hairi Beng asi haukiba me maridagi thonglonduna lerakkhibaduna ngarang khaktamak hangdokpata ngairibane maduda strong rooms thong phakaiduna leiramba thengnarakhi hairi branch asigi manager gi wafam matunginadi branch asida case oina lupa crore mari manga mukti leibani adubu selfam sing adu amatta leiramdre hairi ningsingba yai haukiba me thagi ahanba chayolda Churachandpur saharda leiba Manipur State Cooperative Bank tagi kuki singna lupa lakh nipan hena lut tawkhrabani senfam sing asi khaktanatana computer phamnanaba chawkri inverter na chingba potsai kayasu lut tawkhibani Iramdam Manipurgi nungsizaraba micham miyamgi mafamda Sagang Village Authority na chiraba matamasida karigumba wafam khara media gi khuthangda thamlakli madudi hawjak thokliba kanglupki oiba laibak thiraba thawdo watho asina maram oiduna miyamna tha ani hena makhal makha kayagi awana mayoknatuna lakli thawdo asida thawaina pontha pikhraba ichilenaw mayamgi damaktasu thamoi shokna nungaitaba phongdokchari amadi asigumba laibak thiba thawdo asi athuba matamda thupchin biduna mahusagi santi gi phibamda hanjilakpa oirasanu haina leisemba mapuda thamoi shengna thawni jari haukiba me June amadi July gi manungda Comrem Union Manipur amadi Com Union Manipur na Com haiba minority gi group sing asidi neutral community oina leijarakpani aduga haujiksu neutral oina dumak leijari amadi leikigani haina print media gi thongda amadi electronic media da hanjin phongkhiba dugi matungda Sagang area gi Com group sing na taba village tara hundoisu yauripani loinana haukiba me tara hundoi amadi kuntarukta Sagang village amadi Tuiring Faisen gi chief anina force tawraga Sagang village da Wangu Sabal Nauda Khong Mitei Khun Borayangbi Muslim Khun Dampi Kuki area gi chief sing amadi Colonel Rajiv Commandant 9 AR amadi Colonel Chandrakanta Commandant Jat Regiment yauna peace meeting anirak phamduna lamdamasida lariba phurup khudingmak mahoksagum santi lehenba amadi nungsinana chatminaba haina lokiba warep sing adumak Sagang area gi kom phurup singnasu ngasisu adumak ngaktuna leirakli loinana micham yamnasu clarified tawdriba wafam amata sandokpiganu nolukchari haina Sagang village ki chief imi sartona thadurak pachirol amana phongdorakli ngarang Supreme Court ta Manipur thokliba hingsa gi thokdok mari leinana Manipur gi law and order control tawba haibasi elected government ki mathongni Supreme Court ki mathong natte haina court na haikre mathang numit haibadi ngasi su hiramasi gi matangda khanagani hairi court pu propaganda gi platform oina sizinabiganu maduna Manipur da thokliba khudong thiningai oibagi pyamasi hena sokchilhanba yai haina court na haiki asita sunatana maroiba national highway asi tangai fadaba polam sing puthok pusin tongnabagi damak hangdoktuna thamgadabani hanasu apex court asina union amdi state government animakta direction pk Manipur tholi bairang asiga mari leinana Manipur Travel Forum Delhi na Manipur gi cookie sing asi Indian Army na ngak selhan biu haina petition ama aduga Manipur Legislative Assembly gi Hill Area Committee gi Chairman Dipu Gangmaina High Court of Manipur da Mijai community singbu SC list chalhanaba takiba ruling adubu singnaraduna mamangda Supreme Court ta thakiba petition yauna punna hearing Chief Justice of India D.Y. Chandrachur amadi P.S. Narsingi double bench tangrang chathakiba hearing aduga mari leinana court ki maikaidagi wafam sing asi thangalakibane Uniform Civil Code chana hanaba Union Government na changsiliba khongjang loinana Manipur da thokliba ethnic violence manghanba ngamdaba asigi mayokta protest kaya mari Congress na luchingba United Democratic Front na changsilagani haina ngarang ningthokaba numit laukthokre UCC gi matangda khananabagi sangha pariwar gi khongjang asi Kunaida machet tahanabagi lauron amani haina su UDF ki chairperson VD Sathisanna phongdokhi Kerala da Congress na luchingba UDF na Uniform Civil Code amadi Manipur violence ki mayokta protest kaya mari changsilagani su lauthokhi
OTV कौबा उड़ीसाद लैबा प्राइवेट सैटेलाइट न्यूज़ चैनल अमना भुवनेश्वर पांथोखिबा थरम अमदा हौखिबा जुलाई 9 नोंमाइजिंग नुमित्ता स्टेट असिगी अहानबा आर्टिफिशियल इंटेलिजेंस AI न्यूज़ एंकर लीजा माइकुम हांगदोखरे AI न्यूज़ एंकर लीजा सी उड़ीसा की ट्रेडिशनल हैंडलूम साड़ी सेटपी कंप्यूटर जनरेटेड मॉडल ने पोटेंशियल की मतंगददी लीजा सी लोन कया मरुंग nganglabsu yan hanboina OTV नेटवर्क टेलीविजन अमदी डिजिटल प्लेटफॉर्म की ओइना उड़ीसा अमदी इंग्लिश न्यूज़ खक्तमक प्रेजेंट तौगनी हाइरे लिजाबु उड़ीसा लोंदा हेना सेंगना ngang ननबा मखा ताना होटनखिगनी सु हाइरे इंस्टाग्राम अमदी फेसबुक न चिंगबा अखनबा सोशल मीडिया की प्लेटफॉर्म पुनमक्ता लिजा फंगने लिजाना अनिसुबा इंडिया की AI न्यूज़ एंकर नी अदुगा अहानबा रीजनल AI न्यूज़ एंकर ओइरे अदुगा इंडिया की इहान हानबा AI न्यूज़ एंकर सना इंडिया टुडे ग्रुप ना खरनी ममांगदा माइकुम हांगदोखरबने अवांगथंगबा इंडिया दा नोंग चुबगी फिबम यामनमक साथीरखले हिमाचल प्रदेश की डिस्ट्रिक्ट तरेट रेड अलर्ट लाउथोखरे लैंडस्लाइड फ्लैश फ्लड अमदी क्लाउड ब्लास्ट की अकीब फंगलब थोदो कया लेप्तना थोगले मांदीदा चही निफु सुरब थोंग अमा पुंचाई चाइखरे चंगी एरिया दा अकीब फंगना नोंग चूरी कॉलेज स्कूल नुमित निनी की ओइना छुट्टी लाउथोखरे बियास तुरेलना अफंग अफंगबा चेंथदुना पूरी अकीबगी मसकने हिमाचल प्रदेश दा हुजिक फावदा इसिंग इचाव अमदी नोंग चुबना मरम ओइरगा मियोइ 13 लैखिद्रे चही चामगा यांखै सुरबा विक्टोरिया ब्रिज वांखलकलिबा इसिंग इमाइना तप तप येबगी फिबम यौरे पंजाब तसु इसिंग इचाव की फिबम यामनमक साथीरखले मरोइना सोगलिबसी रूपनगरनी गाड़ी अमदी युम खया इसिंग लुपख्रे स्कूल कॉलेज सु थिंजिनख्रे हौजिक फावदा सिबगी मसिंगना मंगा यौख्रे दिल्ली की नोंग की फिबम सु अवाबा अमा हाइबदु ओइरी दिल्ली दा कंट्रोल रूम 13 हांगदोक्तुना इचाव की फिबम लेप्तना पाव लौरी डिफेंस कॉलोनी खान मार्केट जोंगपुरा दा लैननबा युमसिंगदा इसिंग चंगदुना अवाबा कया मायोकनरी प्रगति मैदाम टनल सु खरनिगी ओइना थिंजिनख्रे दिल्ली की पोस्ट एरिया सु गुरुग्राम पुंग अनि खक्तंग नोंग चुबदा इसिंगना लाक्सिनबगी फिबमदा लैख्रे असुमना चही खुदिंगी इसिंग इचाव थोकपसी महौसा ओइना लौनरखले मसी तसेंगनदे इचाव करमना मायोकनगदगे नत्रगा इसिंग इचाव करमना कंट्रोल तोगदगे हाइबगी असांगबा मियेंग चंगबिदबदगिरे थोगलिबा इसिंग इचावसी नोंगचिंगी फिबमना थोगहनबा नत्ते सेंजा थोमजा करप्शनना थोगहनबनी हाइना माइकई क्यादगी मिचम यामना पेंदना लाउनरखले अरोइबदा ngasi tentakpa maroiba pau khara Assam Education Department state asida lariba provincialized government amadi PDUAM Pandit Dindayal Upadhyay Adarsh Mahavidyalay College singda advisory ama issue tawkhre College singda vibrancy purakpaga loinana NEP Englishingani kun chatna hannabasu haikhre Guwahati da ensang napigi mamal angakpa phangna wangle wholesale market ta अतेक्प मोरोकी ममल केजी दा लुपा हुम्फु पिरंबदगी ngasidi केजी दा लुपा चामगा हुम्फुदगिना चनी यांखै यौख्रे नोंग यामना कन्ना अमदी लेप्तना चुबदगी पैसेंजर चामगा मरफु तरेट पुबा एयरक्राफ्ट अमा गुवाहाटी दा अमुक हलखरे ngarang गुवाहाटी दगी ड्रिबुगर तमना पाइबा इंडिगो एयरक्राफ्ट असि नोंग कन्ना चुमनबदगी गुवाहाटी गी इंटरनेशनल एयरपोर्ट ता अमुक हलखिपनी पंबा याई ड्रिबुगरदा नोंग कन्ना चुबता नतना 10 अमदी फोक यामनमक लैबा मरमना विजिबिलिटी गी चांग यामनमक हंथरे हाइरे veteran journalist Manjit Mahanta ngarang laikhidre Assam Pradesh Congress Committee की मीडिया डिपार्टमेंट की चेयरमैन मंजित महंता ngarang निथौ काबा नुमित लैखिदबनी मंजित महंता की कैरियर मतमदुगी एसएमएस दिल्ली आजिर अहोम दा हौखी प्राइम टीवी अमदी फोकस टीवी की एडिटर इन चीफ सु महक ओइरमखिबनी कैंसर नमरम ओइदुना मंजित महंता लैखिदबनी मणिपुर की उंखनबसी यूरोपियन यूनियन यौरगने स्टेटमेंट अमगी मतुंगिना हौजिक EU दा असेंबली ऑफ इंडिया की ngakpigani एम्बेसी ऑफ इंडिया की रिप्रेजेंट तौदुना लैरिबा स्पेशलाइज EU लॉबिंग लॉ फर्म अल्बर्ट एंड गीगरना मणिपुर की इशू असी EU प्लेनरी सेशन दा पुखतनबा सेम साबा लोइरे हाइरे स्टार्स बक जुलाई 10 दगी 13 की मनुंगदा मणिपुर इशू असी पुखतलगने मणिपुर हिंसा थोगलिबा सिगी मरकता राइवल ग्रुप सिंगना ड्रोन्स जिन्नबा सिना इरांग
हेंगटहली सेक्यूरिटी फोर्सना लनाई ड्रोन सिजनरिबसिगी matangda पेंदबा फोंदोकिबगा लोइनना सिविलियन सिंगना ड्रोन सिजनबा थिंगबगी matam lakle hainarakle amadi Canada da customer amada deliver togani haiduna thumbs up emoji tharuraga deliver togdabagi damak lomi ama lupa lak yankai gi fine thihankre ngasi gi nandi Arambai news Guwahati da Maitilongi pau sandokjaba matang asta loisinjabaga loinana tabiribasingbu mukasu hanna khurukjari